Ngara nungdan phongkiba pandamgi pause degi maroiba pau khara khangatsaraga miyamda khudo tamjige Manipur bangak semba haiba se India government ge mathongni MP bimo akoizam Manipur bangak semba haiba se India government ge daito oivane state asipu tangdu leita handriba communal amade defensive forcing mayokta athuba matamde aksala kadavane hanna Inna Manipur parliamentary constituency ge MP Dr Angomcha bimo akoizamna ngasi parliament mifam the house ge pukning singkrei ngasi chathakhiba Lok Sabha mifam ge 0 hour matamda MP Angomcha bimo akoizamna mathaki ofam asi pukhaladna mahakna hai divisive elements sing foreign power amasung illegal immigrants singna haukiba tha taraga marida Manipur da tangdu leita da phibam ama ohenduna lakli mahakna makha taraduna Manipur ge Jiribam district community ani ge marakta wari sanaduna santi hanjilaknaba tharangsing lokhapa leikhre debu hariba asi communal defensive amasung sector reinforcing arembada tahankhi mahakna makha taraduna constitution ge schedule 1 ge matung ina constitution asi janaba haudringai ge mamangda layamba phibam entirety adugumna Manipur bangak semba haiba se India government ge de historical political moral amade legal oiba daitane kumjalising magasama pani fugotare ke August taraga mathoida Maharaja ga sign tawnakiba instrument of excretion gi matung inna staking ngak sembagi defense saba ase government of India da khusanakhibani maramasina foreign immigrants singna mating piriba defensive forcing asigi matakta India government na akam action lokhafam thoi han house ke pukning chingchingke constitution ge article 19 na piriba matung in state of Manipur amasu Manipur miyam na ating balaitina maning tamna state asigi mafom khuding amade Hawe singna satnabagi ayaba pibana community amatana hariba sida athingwa pifam thokte article 19 na freedom of speech ke hakpi bagalonyana khula yawjuna Manipur miyam ne state asigi mafam khudimakta chanabagi hak adu piri haike lonyana Manipur da thoklibi irang asina mayumai ke thadoktuna lanjinariba singelantum mayumai ke ngak sembiyo haina so MP Angomcha bimo akoizamna union government da taksingki political party ki khetna bathadokna Manipur kannaba honase M Tombe political party ki khetna bathadokna amata oina Manipur kannaba hana hotnaminase Manipur kannaba ki tamakta parties ki matam khara thadoklaga anabo khongthang lokhatlaga ne haina Siva Sena Manipur Pradesh ke President M Tombe na phongdarakle Bapupura da laiba party asigi office ngasi pangthokiba paugi mifam amada mahangna phongdokhibada mapanagi ain kana sangsil ariba mitopsing khangdongna ba chatharibe assembly mifam da committee semduna amato oina web laukhiba simak thagatningai nei mitop khandakna ba warep laukhiba sigumna Manipur kanabagi warepsu chatharibe assembly mifam da members singna amato oina warep lahoningi Manipur gi oriba phibam asida leingak sindok sinjin tawnaba honabagi mahuta leba kanaba hana honaba changi leba kalaba matung da leingak poluching liba chief minister sindok sinjin tawbagi khongthang lokhapane hena chumgani Maramasina Siva Sena Manipur Pradesh ke oinade leba kambane hena lui haibagi pandamda batam kharagi oina politics ta jangchin khiroi haiba ofamsu thamki ngasigi paugi mifam aduda Imphal East ki Uyumpok Terapur dege longja momosa ba Siva Sena Manipur Pradesh ke youth wing oiba Yuba Sena Manipur Pradesh ke president oina hapna nahacha maromsu party asida nauna join tawki Maheiloi anigi phimach amata phaoba leingak piba ngamloidra Keranjit CBI da sinakhiba case khudimakki achumba langla langjim puthoknaba taksilei Chief Minister Enbiren irang asiga mari leina CBI da sinakhiba case singki achumba langla langjim puthoknaba leingak taksilei leba asigi khwaidagi wangba investigative agency CBI da sinariba Maheiloi Fijam Hemanje amade hijam linthongambi mihatki case asigi positive response ama soidina lakani thajai imung manunggi miyoi singda chanabegi matung inna sinafam thokpa Sinanaba lengang angamba thak to honare haina Chief Minister Nongthoma Birena phongdokhrei taragani thoi suba Manipur Legislative Assembly ge taruk sabha session ge ngasi pangthokhiba mifam gi calling attention ge matamda opposition MLA Keranjit na Maheiloi ani asigi case ka mari lenina CBI na mihat asida chena bamiyoi sing phagatuna custody de leire phagalaba miyoi sing asida gi anga ani gi mihat ki matangda kari likhun phangba ngamlaba ge amade Maheiloi ani asigi hakchang kada waida phungki haba khanglabara haba wang sing pukhalaki wang sing asigi pakumpira duna Chief Minister Enbirena phongdokhibada irang asigi manungda nungaitaba thoaningdaba thodok kya thokhrei masigi manungda Maheiloi anigi thodok asi cho khwaidagi nungaitaba amani thodok asida a military ge khut yawbana istelengana case asi paibada khodong chadaba leibana leba asiki khwaidagi wangba investigative agency CBI da sinakhibani asigoba agency asina thaba paikhatliba case amagi matangda
ꯍꯥꯎꯁꯇ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯐꯒꯠꯄꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯃꯥꯏꯅꯔꯅꯤ ꯃꯤꯑꯣꯏ 4 ꯑꯃꯗꯤ ꯍꯧꯖꯤꯛ CBIꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯥꯎꯅ ꯄꯣꯠꯆꯩ ꯈꯔꯁꯨ ꯐꯒꯠꯄ ꯂꯩꯈ꯭ꯔꯦ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CBIꯗ ꯁꯤꯟꯅꯈꯤꯕ ꯀꯦꯁ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯨꯝꯕ ꯂꯝꯂꯥ ꯂꯝꯖꯤꯡ ꯄꯨꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯇꯛꯁꯤꯜꯂꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ 2 ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯐꯝ ꯊꯣꯛꯄꯁꯤꯡ ꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ CMꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡ ꯑꯣꯄꯣꯖꯤꯁꯟ MLA ꯔꯟꯖꯤꯠꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 31ꯗ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯂꯛꯇꯨꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯥꯁꯇꯔꯃꯥꯏꯟ ꯐꯥꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯛꯄ ꯂꯩꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯃꯍꯩꯔꯣꯏ 2 ꯑꯁꯤꯒꯤ ꯁꯔꯨ ꯅꯠꯇ꯭ꯔꯒ ꯐꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ CBIꯅ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯂꯛꯂꯤꯕ ꯑꯁꯤꯅ ꯀꯦꯁ ꯑꯁꯤ ꯂꯨꯝꯅ ꯂꯧꯏ ꯇꯥꯛꯄꯅꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯞ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯇꯛꯁꯤꯜꯂꯤ ꯀꯦꯁ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃ CBIꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯗꯤꯄꯥꯔꯠꯃꯦꯟꯠ 3ꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ 3ꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 13,950 ꯂꯥꯛ 10,17,ꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ngasi assembly da pass tawkhrei 12 suba Manipur Legislative Assembly ke ngasi pangthokhiba mifam da pass tawkhraba demand for grants sing adude Agriculture Department, Community and Rural Development, Power Department, Youth and Affairs and Sport Planning, State Academy of Training amadi Minorities and Other Backward Classes and Scheduled Caste Department ne Opposition MLA TS Rokeswar amadi or Suju Kumar ne demand tare ase house da khananaba pukhalakpada Agriculture, Community and Rural Development, Youth Affairs and Sport amadi Minorities, Other Backward Classes and Scheduled Caste Department ki demand sing da cut motion thangatke adubo demand sing achi ki matang da mari leinaba minister sing na pakum piduna kupna nainaraba matungda thangalakhiba cut motion sing hadokuna assembly da demand sing asi pass tawkhibani Imphal Urkhol lambi tote sadang hokhrei lamlai kendra ge singhong chingya da laiba center for sing lautho haduna ngasidagi National Highway 150 Imphal Urkhol lambi da kendra sina koiba mafam sing bathungna tote sadang gi khongsang sang sing grei tote sadang asina highway asida gari sing chakhidabada natna lalo 80 ke thabak ta sauna akaiba pikhrei khongjang asi sagwaladuna kendra asige manungsana leiba sabukok ta ngasi ayu angambadagi haungna khongjang roi singna jari jime laktho o makhoi gi mahuta state force onya thambiu haina demand tawkhe ngasidagi hauguna changchileba khongjang asigi matangda lamlai kendra village voluntary force ke media coordinator oinam occasional phongdokhibada highway asige lamlai kendra gi mafam sing bathungna changchileba tote sadang ge khongjang asi housing fawagi oina yasinaba leitre ngasi su manung hanjemba khunggang singda kuki khulai paiba singna tatna nongmai kaptuna la darakle kuki singa nongmai kaplak padagi mafam asida lari vice state force singna khud handuna nongmai kapluraba chu jare jemena karige nongmai kapli banau haine state force wang hangbada natana akhi akhang pibagi thong su laikre marmasina mafam asida lariba khunja singi yengduna jare jemen asi lauthoktuna mafam asida ehemba Step Force on your Tambiu Heidi.